Malengi mafam kaya da pangthona bug Manipur gi mafam kaya da sumasi international yoga de gi thoram pak sana pangthona kre Khwarama ima kaithel ahum gi hauji lairib RCC gi mthak asigi mahutta jingana oina sindok nakani haina Works Minister Virena Fongdokre Sai lisini tarahum da batch ki constable lawbagi result ngasi phaba haidok tare asigi mayukta ngasi return test mai pa khraba candidate singna Minister Banglo tamna thonjin kre amasung World Olympic Boxing Qualification Tournament Manipuri boxer Laisam Devendro quarter final sangkre Mayam bukuramjari adamni miribas impact news ni aita kilam sam kanai hauji pungja sibabu gi marupa pau miyam da pizari Malengi mafam kaya da pangthona bagum ngasi Manipur gi mafam kaya da so international yoga di gi thoram pak sana pangthona kre Manipur government gi director of Ayush amasung Manipur State Yoga Association sinduna thangmi banda laiba khodong hanbi community hall da international day of yoga pangthokre ngasi gi thoram adu health and family welfare Ayush Minister D Karungthang Commissioner P.K. Singh, Health Services के Director Dr. Oibomsa, Family Welfare Services के Director Dr. K. Rajo, Ayush के Director Dr. Lokendra Amadi, Manipur State Yoga Association के President O. Budi Yauna, Mayor Kiana Saruyaki, Health Minister D. Korungthangna, International Day of Yoga Sina, Landamasi Ladiba, Miam the Santi Amadi, Tangdu Laitava ki Wakalula Mapiba, Oirsan Haina Fongdoki. Ngasake tharomadu ki sarokama oina yamnaba miyamna yoga gi asun kaya su pangthoki Nasiboi prithvi hom kudimakta langyo khal khana senaboi wakhal nunsina da bahingala poki asi ko kom namakase nasi ekoi International Day of Yoga observe to korana mang ki bo oisno aduga yamna peaceful oiba tapte da prithvi mo osno Dogi dona, aku Manipur State asidasu. Sehingga tamda leiba perjalanan, hatta bawa kadok leherga, yang na tentu leitawa adu rumba state mau kerana beda makta Manipur su asid rumba tentu leitawa adu kerasno. Thauramasi Kisan Panchayat Manipur Bharat Swabiman Patanjali Yoga Samiti, Mahila Patanjali Yoga Samiti amasung Juva Bharatnas Kusamnaduna Kumalampak Main Stadium dasu International Yoga Degi Thoram Pangthoki Lamdamasi Mioi lising Masamgarona Sar Yaduna Pangthokiba Thoram Aduda Sar Yakiba Chief Secretary Oinam Navakiso and Haikibada Ngasidi Malem Sida Ladiba Mipung Kudimakna Yoga Kanaba Kangbadagi Park Sana Sandarakle Masana Sinamio Bagi Haksang Panalaina Nabahonabada Sangdaba yadraba ma oire India gi munirisi singna thambiramba masana asi sandarabadi mipung khudimak anayektagi ngakthoktuna nonga yaifaba leibang ngamgani loinana yoga bu sakhotnanaba honabada Manipur government asu mapung fana mateng pangani haiki yoga bise hakchang phana pungning nungaina leinamagi damakta sangdaba yadraba paisa tingdraba adugumba masana amani madugumba way of life aman life amani masi India gi rishi muni gayana takpi tambiramba adugumba gyan amani masi gyan si adopt toragadi punsida awaba leroi punsida na basangoi nuai bana thalaba adugumba punsi oini hadana koi khudim loina khangna Nehru Yuva Kendra Sangathan Ifal Sinduna State ki Thak International Day of Yoga ki Thoram Manipur University ki Sports Complex ta pangthoki Manipur University ki NSS Department ki matengalona ngasi ay pung tade adwaida ki hauduna pangthoki ba thoram aduda mahiroi ojama soktongan tonganba Bureaucrat officers ngyauna punami listing ama henbana sarya ki amasung mass yoga demonstration ki thoram su pangthoki thoram aduda Manipur ki DGP LM Khaute Manipur University ki Vice Chancellor HNK Saram amasung Nehru Yuva Kendra Sangathan Headquarter Delhi ki Vice Chairman Dilip Saikyasu sarya ki Dilip Saikian Impact News ta Fongdorapada Yoga gi namit ama malim sinba thongna palon tawba India masama oina sauthok saba phawi amasung Manipur gi haurak liban harul singna yoga kanaba sing khanganduna masama ufana tijang kaijang daba society ama oina naba pandam thamli haiki. As we know that Manipur is facing various challenges
especially the youth community, the drugs, the AIDS, and other unrest in the Manipur, other problems which affect youths of the Manipur and northeastern states. So we urge Manipur youths, northeast youths, to practice yoga, to control your mind, your soul, and your body, so as to contribute and choose a better lifestyle, peace and harmony and brotherhood in the society. Amaromda Manipur University ki Vice Chancellor H. Nandakumar Sarmana Central University ni Phuleba ki manungda Ihan Hanba ki oina Zoga ki department hapnanaba University taru khangatpada Manipur University yaurakpasi Manipur miyam ki tanatana awang nopok lamdam singi laibok favani haiki Mangna makha taraduna Zoga ki pambaina wakal pungning haksang fana thambangami maramaduna tangdu laitaba lamdam ama ohenanaba Zoga bu yokarpa matau tai haiki Panbayabadi Hawkiba Sail Sunitara September Kuntareta Pamkiba United Nations ki General Assembly da Prime Minister Narendra Modi na sahi amagi khwaida ki sangmanamini hainariba Jun Kunmato Yasibo Malem gi Zoga gi namit haina palun taunanaba wafam thamkibani loinana Narendra Modi ki wafamado UN na ayaba pidun Hawkiba Sail Sunitara Marigi December Taramatoida Jun Kunmato Yasibo Malem gi Zoga gi namit oiragani haina lauthokibani Manipuri University sisu asigumba yoga gi department ama hangani haina mayam mamangda laukthokre yoga sine khoigi haksang si na yektana amadi yamni active oina maruin mentally hojik laiba society sidi mentally psychologically stress ki laiba mayam si yoga amadi masigi my associated physically fit oiba amadi nature bu nungsiba mioiba bu nungsiba yakhoi si amatani habi wakhal se Machine soil report can I can't Mapamasi Manipur University Sports Complex, Mapamasida, Numit Kudingi, Sana Konavaki Tabak Torum Kiama, Pangotuna Lakli, Alumasi Miam, Upambiba Asidi, Malem Yanek Shuba, Yoga de Numit Kamalina, Manipur University NSS Department, Nehru Yubukendra, Infal Kushan Maduna, Malem Yoba, Anek Shuba Yoga de Kamalina. Miu lising kayana yoga mass demonstration ama miam na upangbiri mafam ase utana te mani pugi tongan mafam kaya amadi India amadi malem mafam sinma thungna miu lising kaya miu lak kayana malem yanirek shuba yoga de sibo pangthoknari Nehru Yuba Kendra Infalna ngasi Manipur University da sigumlaba malem gi yoga de gar mailena pangthok liba yoga gi thoram asi Manipur gi harok liba na haro simu basama phana thamduna lamdam asibu nungai phaba amari tagdu leita bala mam oinami damakta thoram asi pangthok puni hana chu makoina phongdorakle camera person abogalon na paramjari bai khetramanim premchan impact news Manipur University Bharatiya Janata Party Manipur Pradesh Imphal East ke tongan mandal singna punsinda ngasi International Yoga Day ke tharom pangthoki tharomado porampa thawan thaba community hall da pangthoki bani BJP Imphal East ke luchingba singama sung BJP Mahila Morcha gi member kaya yauna pangthoki tharom aduda saru ya ke wangang loi singna yoga na piriba kanaba singi matangda miyam da santokna takhi Tharomadra Saru Yakiba, Ketrigao, Assembly Constituency, Hanaki MLA, Thangjam, Nandakiso, Tayaina, Zogana Piri Bakana Singasi, Malim Sinbatungna, Kangra Padagi, Malim Sinbatungna, Jogaginamit Pangto Liba Sigi Sarukam Oina, Tharamasi Pangtopani, Haiki. IZR South na susindon nga sa ayo kumalampak Indo Stadium da International Zoga Digi Tharom Pangthoki Tharom asida tongan ba Indian Landmi gi personal kaya su sar yaduna Zoga Masana gi demonstration kaya utkhi Manipur Central Jail Imphal da su jail leriba Bandi Singh amasung jail gi staff singna jail asegi Superintendent T.S. Sovasandra Singh Hagil Singh Makhada International Zoga Digi Tharom Pangthoki Lamfienda Laiba SCRT gi Directorate Tax Anirak Suba International Zoga Digi Tharom Pangthoki Directorate asigi Multi-Purpose Hall da Pangthoki ba Zoga gi Tharom aduda SCRT gi Joint Secretary oina Director amasung atai staff sing kayasu saryaki
Kaisamthong Assembly Constituency ki Ahantiam Laikai da so International Yoga Namit Pangthoki Ahantiam Laikai ki Community Hall da Pangthoki ba Yoga Namit ki Tharum aduda Laikai ki Naha Al Werabanu Pandu Pikehana Saruyaki Pangthoki ba Yoga aduda Saruyaki ba Singna Yoga Marilenana Haksang Sajil Singh Pangthoki Naminasi Sagamai Assembly Constituency ki so Kangbam Laikai Yumzau Lairemi Community Hall su Pangthoki Varas Swabiman Trust Imphal West na senduna Yoga ki Tharum aduda Kangbam Laikai amasung akoibada lairiba Laikai Singh mi kayana so Saruyaki Nominasi Yoga Physics Institute and Studies Manipur amasung Manipur Dramatic Union MDU na punna senduna ngasi MD Hall Yasku Police Lane na supang thoki Tharumadud MDU gi President KSSE Bohol na Sibge samasung Yoga Physics Institute and Studies Manipur gi President T Samngau na President member wiki Tharum aduda wangang kiba singna yoga gi matangda kanaba sing hiram kaya santungna ta kiba galunena yoga gi oiba demonstration amasu pangthoki Oripok Lai Khune Milaikai da leba Sirsurda Gominda Yoga Center da so ngasi ayoki upung mga tabadagi miyoi humudra ramsar yaduna yoga gi asun kaya tauki Center asigi advisor Lai Sangthem Gauramanina miyoiba amaga gi marakta nungsinaba gi mari adubo Sanskrit londa yoga haibani yoga tawada jat bisa laite yoga na miyoiba marakta ingtapa shanti leba punsi ama purakna bahonasi haiki Thawal ki tongan mafam singa masung lainga ki loisang singda malem gi yoga namit fangthoki palon thoram asigi sargam oina Thawal ningthau laibungda yoga ga mari lenaba tongan ba organization singa sindna pangthoki palon thoram aduda naha al kayana yoga ga mari lenaba sel sing pangthoki GSCLPS के कन्वेनर ओरंबा खोमद्राम रतनबो मणिपुर गवर्नमेंट मराल पिसुदना वांटेड लाउथोकी ममदी रतनबो नमदुना FIR पांसिंगिबगी थवंगबो याननेबो फोंगदोक्तना चलिबा जुन थासगी कुनिथोय मसुंग कुलुमदोयगी लोनाबा अहिंगनोंग याइदगी हौरगा थासगी कुनमरगी अहिंगनोंग याइ फाबा पुंग निफनिपानगी ओइबा मणिपुर पुंबगी बन कौरे हाइना GSCLPS ना थादोरक लाउथोखरे बन नसिना मपुंग ओइना तालिबा डिमांड सिंग अदुदी GSCLPS की लुसिंगबा खोमद्राम रतनबो मराल पिसुदना वांटेड लाउथोकी ममदी FIR पांसिंग की बादो खुदकता लौथोकदबनी येलोमी सिंह तालिबा ILP खुदकता सनहनगदबनी सु हाइरे ख्वारम इमा कैथेल अहम की मनुंग अहानब ओरिबा लैमरेल सिदबी इमा कैथेल सिदोपगी थबक सथरिबा सि महुत डिपार्टमेंट PWD दा हाइरकपदगी मतुंगिना अकायतोय सेमजिननबा युमतक सिदोप होबनी हाइना वर्क्स मिनिस्टर KSS बिरेना फोंगदोखरे ngasi paumi kharaga akhanana unaba amada ministerna sei samagi mathakhtagi manipur gi puari ga sagodaba kaitel haibani anaba government asina honaba yaba honari sei asigi january tang marida yuaha kiba matung anirak suba oina yuaha ba adu akai toy khara nang kinaba adu semjin nanaba kaitel phambi imai bil singna hairakpagi matung ina thabak paikat bahau kibani anirak yuaha bada yaukraba kaitel asida makha taba kayamna akai toy nangan kibagi haiba adu khangnanaba mathak thangba saruk sidopagi thabak paikalakpani kaithel asida popham phambi imai bil singi apamagi matungina RCC na mathak kubliba asigi mahuta GI sit haibadi jingana oina sindok lagani kaithel number 2 imoino amasung number 3 phawoi bi kaithel anisu IIT Jadavpur University के प्रोफेसर सोमनाथ घोष ना लुसिंग टीम अमना कुमना यंगसिन बमतुंगदा मखोइना पिरकपा रिपोर्ट की मतुंगिना कैथेल अनि असि नौना साबगी महुता सेमजिन बना हेना फगनी हाइना रिपोर्ट पिरकले कैथेल सेमजिन बगी मतंगदा DPR अमा फंगलब मतुंगदा थानी अहुमगी मनुंगदा हाइरबा कैथेल अनि असि सेमजिनबा थौरांग तौरी हाइनासु मिनिस्टरना फोंगदोखी Imphal City na Smart City olakpagalun na hauza hauza laidiba kai sampat thongi saktam daso ahong wala kadori thong asigi matam masuna babongda semdok sadok na naba hena fazahna naba state government na pandam thamli masigi damakta state ki public works department PWD na tongan ba company dagi design sing kauri haina impact news na phangba thajaba ba pawman hairi BT Road Imphal Laiba Manipur Public Library da Humputarak Suba Manipur Public Library Day Thoram Pangthokre Thoram Asiga Marilenana
तांगना फंगबा लाइरिक सिंगे ओइबा एग्जिबिशन अमसु पांगथोकी हौजिक लाइब्रेरी असिदा पुन लाइरिक लिसिंग अमगा चामा यांखनी थोई लैरि हाइना मणिपुर पब्लिक लाइब्रेरीना पाउमिसिंग फोंगदोकी Manipur Library Bill is Tarataruk, Sanaba Howard Labamatungdagidi, Manipur Public Library asi Manipur Government Senare, State Government Pandam de, Library as the Ariba Matamgi, Amadi, Tang Fangba, Lyric Sing, Ningtin Tamzinba Amadi, Anova Technology Sing Sinaduna, E Library Kudong Saba, Pangan Mani Haina, Arts and Culture Commissioner, Kira Dakumana Fongdoki. Side Academy Award Fankraba, Aiba Ibi Singasu, Makoin Iba Lyric Singi copy, Manga, Library as the Mating. Panganingi haina tauram adugi athoiba mitungin wikiba Padmasuri awadi RK Jalazina Pongdoki Dari university na Sate Academy Award ka mga kasi nari ramana masama-sama pongola ti kopi mga mapansin dam po na si adu di Manipur sarkar na dari legda sa adana English kasi iba Manipur kasi iba dari hindi de iba sila kanya demay torka hangi eksem na masi yaman hekta yaman sapat pa library may dun oran Manipur sarkar na masay sa grand iba sarkar masaray ba si praja na khazna tire ka khazna na saray nga tan ada fundamental duty ke kariyaoge ka khazna matam jana sana thina bhona masi mai pinam kari Sailising Tarahondoi Betski, Constable Lobagi result, Nasi Power Hydok, the Lady Basig Mayotangasi, all Manipur written TS, successful candidate listening Tarahondoi Bets, Police Constable, Association, CM, Minister Banglo Tamna Tomzin Cray, Nasi High School Labor, Krishna Premi Oil Pump Manakta Gihauduna, all Manipur written TS, successful candidate listening Tarahondoi Bets, Police Constable, Association member Samaromna, Minister Banglo Tamna, Kolau Kaya Laudan Laki. Police ki team amana khongjang loi sing adubo thengna na bakona rabaso khongjang sangsiliba singna ngamdana Chief Minister tamna laki adubo all secretariat office yorom daida additional SP Dr. S Ibom Sanar singba team ama laktana khongjang sangsiliba singbo telephone bavan gi mamang da leiba footpath hoizin den wari sanaki loina na Chief Minister ga unana bagidamak mi ahumga police ke kambu amaga Chief Minister Banglo tamna shatki June के डेट 15 जिदा अपॉइंटमेंट पिसले अपॉइंटमेंट पिरब मतुंग दमो अपॉइंटमेंट के रिप्लाई पिबिरक्त्रे अमदे अखोना डेट 20 फावगी मनुंग द रीजन हाइदोक्त्रगदे अकन ब खोंजंग चंगछन लगनी हाइना प्रेस के मीडिया की थोंग द अखोय हाइजगरे अदुब हौजिक फावदा सरकार की साइट के एनी इंफॉर्मेशन अमत पिरक्तना लेबोना मरम ओइरगा ngasi di sem unadri phawba akhoi sem da sem banglo da thomjalaji aduga handri phawba akhoi adum leiraje haina ngasi wari lauraga rally je akhoi khongchalakpani Thas ke tara nipan gi namit yungba phung trai thema khairum taba dwaida aina yada bami lairi haiba gi akana ba pawma phangbadagi District Police Commando Imphal East na New Second Area da thiboma ki tabak sathakre thiboma aduda Koki Liberation People's Liberation Front Koki People's Liberation Army KPLF KPLA gi active member ama farami adudi Laikho how keep alias Ting Tong Koki alias TT Koki kawi hairi Thasigi, Hogi Batang Taramapan Ayupung Taramate Makai Taba Tamdana, District Police Commando Imphal West na Ima Kaithilati Bomokitabuk Satabada, KCP MJC active member ani fare, Parami Adudi, Toksum Arun Kuma, Elias Ayang Mamadi, Atopami Aduna, Elangmam Keso, Elias Prio, Elias Romeo Kawi, Farami Singasiki Matakta, Kesama, Restart Taukre. Amaron ng ngarang namidang pung tane makairum taba matamda Sursambo District ki Molomda sakang da bamiyoy karana UKLF ki Joint Secretary Amabu Maki Yumaktada Nomay na tabak da kablam ni Hairi Soklaba UKLF ki miyoy ado housing rims da laikanari UKLF asi state namadi Central Government ka suspension of operation su chanariba lup amani Sinana Saba hand grenade bomb ama Tamnamduna Miam the Aki Akang Pon Cre, Todo was seeing us in Until Pumarium Tab Adwaida, Palace Compound, Mahabli Mamang the Tokibani, Bomado, expert in Mamalaktuna, Aswangam Yaut and Local Cre, Bomado, Morangtem Pisak, Sayang Kanipan, Mapurabakimina, Morangtem, Video Komariumgi, Mamang the Tanambani, Bomado Hosi Fabagi Oina, Kanana Matikari, Manungidam, Tamnam Libano Haiba, Chapsana Kamangamdri, Morangtem Pisak na Fongdoropakimatung ina. Sayasagi April Amada, Aina Tinkraba, Lalulov, Pripa, Ki, Maikadagi, Lupa Lakon, Selgi demand, Tauraki Laiki, Adabo, Senpamasi Laitabana, Piki di Haina, Tamlaki, Morangtem, Pisak, Yumgi Kumnom, Tabuksulebano Pini Aduga, Morangtem Video Kumana, IFC ki Mohori or Madagi, Tabuktagi Potadana, later Bamu in Hairi. Ako'y na Tenarapati pong Mari
ꯑꯗꯥꯏꯗ ꯊꯦꯡꯅꯕꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄꯦꯄꯥꯛꯀꯤ ꯗꯤꯃꯥꯟ ꯂꯦꯇꯔ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯇꯕꯅꯤꯅ ꯄꯤꯗ꯭ꯔꯤ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯛꯄ꯭ꯔꯥ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯤꯗꯤ ꯌꯥꯝ ꯄꯥꯝꯖꯗꯦ ꯀꯩꯒꯤꯅꯣꯔꯒ ꯏꯁꯥ उनरगा लाग वरी सानब याई सुमायना मी सिबे अब पोत थमगा तबुसिदी सेंगना हारबदा आइगी इमुंग सोदी फैद मीगी लैमिनरी मैम से सोलपद अगोंद दिमा लाग मैम से लोन चेनबदी चेनानिंगदे सेंग सेंग मोग उनरगा वरी सानबदु अदुनि पामी सगोल मंथिंगु जमलेरक्ता लाइबा गुरुमयम धनजित अपोप गौररी सरमगी युमदा ngasi nongtil pung ani minute 10 taba matamda bom am pokhai khre bom pokhai aduna maruti a star gi car ama amasung yumgi sambal wariba sekpol da akai toi thogan khre nakalamuram da ngasi nongalamdai pung ohung makhai taba dwaida saumantera ingudam lerakta laiba reliance company gi thaumi dhanajigi yumda pokhai gi bom adu aina thingraba laroluf nrfm na pokhayan bani haina claim tawrakli Lobasig information the publicity secretary Sanajaba Maitena Thador Pasirul Amana Makha Taraduna Reliance Company ki Thomi Singda Kayarak Hikra Fabada Tausada Badagi Bomadu Pokayan Kibani Suhairi Hausimatanga Swaida break Matang Lozake Manipur the Malinga Tongan Tongan by Ipau Single Nikoi break the Yamna Zarake Impact News for Menta Libu. FI tutorial for CVSC Kaishampar Hodam Lerak opposite Tidim Oil Pump. Admission open for second batch. 6 months foundation course for class 11 and 12 CVSC students. Class commences from 22nd June 2016. Hostel and transportation facilities available. Unique features of FI. Discussion period for every subject. Analysis of CVSC question patterns. Highly suggested study materials for examinations. Analysis of improvement of weaker students. Top faculties from reputed CVSC school. Breaking Matung Talanok Sari, Jose Makata Pauda, Salibatas, Tang Tarahum, the Kansi, put the Labor Temple of Learning School, the scholastic boarding the Labor Mahiroi, Nong Ningom Tongzao, Awan Lekaidagi, Oinam Rex, Elias Tom Apopi, Oinam Ranjanana School Asigi, boarding the Tauri Yandana, Shiramba Amadi, postmortem report of C, Sinaningai Amadi, Yaning the Hydana Missi, Sigimatang the same Kiba, JSA against the unnatural death of Oinam Rexna, Tongzo Part 1 Amadi, Part 2 the Koliba, Kawadagi, Kansipur, Pawagi Lambi, Tingduna, Kongjang Sangsin Gray. JSC convener case Iboyamana Palmi Sing the Fongdorpada, Missi Sigimatang the Piriba postmortem report of C, Tajaningai Oidiamadi, Rexna Lake the Basi, Scholastic Authoritina, Tawi the Badagini, Topani Hainesu, Maral Siki. The postmortem report, I could give 99% hearing have a Koya Ningre. I don't know, I could achieve Masasologi, school authority, negligence, Moina section of the Angsi Moina Tasina, the water product, Soyben Adana, Moimata, Sub-Saba, Excel Locating Equi, Lena Thagiro, Makasu, Atate, Manipuri, CSO Sing, Aduga Satra, or I sensing alone in a question Lakin. Amorom the task at around the Grims Mokta Lady Bakawalina Lampakta, Oinam Rex, Hitaranipan, Asibak Sangado, Jungitan, Kulumdo, Yupung Taramati, Fabaki Manunda, claim Tauradabadi, disposed of Krakani Haina, Singzamai, police station was in a top of Chilaman Kangala claim. Segaro Taudaba Lekaida, Lerambi, Divinata Kelambam, Isana, Lake Hidabagi Ahan Batagining Sing Tarumbi Sarkama Waina, Ngasi, Mongsangi the Labor, Bibi Paul, Mental Development Holder, Divinagi Apopamadi, Imanung Singna, Sana Tanaba Yauna Polam Kaya Ama, Dan Taukre, Taramaduki Sarkama Waina, Lake Hidabi, Divinagi Fotoda, Laisu Katuna Kaikonamas Woodki, Taramaduda, All Manipur Mentally Handicapped Persons Welfare Organization President YEB Saubina, Haikibada, PWD Act 1995 ki makada physically handicapped haibadi na pangba loan thokta amadi mit udaba singi government ki policy amadi plan da sada ahum reservation thamli adabo mentally handicapped persons singi damakta di pali belengak asina akhanaba provision amata lokot pidaba si laibukti bani haina penaba phongdoki masigi dama government asina long term policy amasi amasi tangai fadre haiki Divinagi Apokpa Bhakta Takelamam Irabo na Haikibada, Divinana Pamjaramba, Tolaba Taraba Singda, Mateng, Pangingbagi, Apamba, Adukidamak, Kanduna, Hariba Posa Singasi, Dan Taukibani Haina, Fongdoki. Kanaguma Senjau, Kayana, Sarakana Kayana, Mating Pibidaba,
मोदी हिंगदबदी यादब मियोबगी हक्ति लेरिबा असिगुंबा मयामसिंग असे मसिबु खरदंग मतिंग पिहंजरेगा मोइसे मरि महाउथुन हिंगन बाहायबदो मसि आगे पांदम मोइ थमजरी असिगुंबा मिग मिमानद्रबनि हाने लौरिबा अंगांसिंग असे मसिबु युमदा सनागी सोन लोनझल्ले हारगा मी खंगिने हायदन इकायना लोचना थंबिबा यावरी मदो महा अपराधकी मसक ओइगनी पुथोपिरले हारेगा असिगुंबा सेंटर असिदा थंबिरे हागा मोगी पुकनिंगी नुंगाइबा मोइ मसेन हराउदा यानो लोइजबदो मधु अइना पामजै मिपुंग खुदिमकना कोना पिरकपा राइब इकाई खुनफम थोई हाइना मोरांगथेम कनक्वेरना हाइरि ngarang numitang wangkai tokpam lekaiда leiba masagi yumda pangthokpa pawmisinga unaba amada mangna phongdokkibada mahaki loinabigi mase khoinaizam bindubu court room manungda asopan nanganki haina sirliba maralasi impham yaudabani Kankurena makha tarduna haikibada court na asumarai pirakani haiba mahak thajei loina hauji family court morang them kankur singa masung mahaki loina bi koinaijam ningol punam devi gi divorce ki proceeding asi pending the lady haina mahna makha tana phongdoki punam na aingon sire iba maral sing asi yumbam yaudab ngaktani auji court hearing tawri or court chathari case hoina domestic violence ki susathari aduga divorce ki susathari masi court na hearing tawro matungda tarakpa order ado adu akoi good citizen amoina akoi respect tawsi akoi mioi bani Nangapal the Games Lambi Hygiene from Masin Lambi Mayada Leriba Infal Sewerage Project ki manhole anidagi Fataba Ising Pathorotuna Miam Gisusinda Sauna Kaiba Pikre Nangapal the Games Sat Kidaba Lambigi Fit Kuntramuk Hygilaga Mayada Leba manhole Amadagi Nungtilpung Oma Kairum Taramdai Adwaida Ahan Win Ising Fataba Pathora Pahoraki Ahanma manhole dagi Ising Fataba Pathoraba Matunda Minute Mangamuk Kanaraga Nagamapal Rims Road Masinda Lediba traffic point dagi Fit Mangamuk Lama Leba manhole Amada amok ising pathoraki lepalaitana manam silaba ising adu pathorapana miyamgi lambi satuk sasinda chaun akai ba piki lonena lambi di ising thumjenki ningsingba yabadi Infal Sewerage Project asi sahi taramari gi mamang du Infal manung dalariba yumgi toilet amasung mapana amasung mapang amasung mahi gi fataba singthokna ba haiduna stat government France laiba ki matinga lonena sathaba haurakibani Aranma kaya yawba maramna R Guptana iba Manipuri General Knowledge ki Larik Kanglai Park Students Association KSC na thingjin kre ngasi KSC ki office ta pangthokpa pawmising unaba amada association asi ki Secretary General Sukham Bidyanandana New Delhi ki Ramesh Publishing House na putopa Larik asida aranma kaya ama yawba maramna mayuri singda samanaba poganbada natana lamdam asibu laikha tanaba masak ama oiri haina phongdoki Magna makha taraduna aranba singa sigi marakta Larik asigi mapan suba senada lamdam asigi ariba art form ama oiriba lai haraubagi matangda lana ibatanatana tarate suba senadana Manipur gi ningkha tambagi lanfamda saru yakhiba singi marakta risang kaisingsu amani haina miyamda lana sandok le haiki R Gupta hariba ayiba asina phongba Manipur iramdam sigi general knowledge ki lairik asida mairui sing amadi lamdam sigi miyam lana lamjingba wahi wata mayam ama yawda natana lamdam sigi laisemlon ga mari lainaba art form oiba lai harawa asibu siba mahadeva amadi durga yauna lairambi mayamna jagoi saba adubu lai harawa kawi haidana phongdoklamba page number 9 asida thengnare lamdam sigi ningkha tamagi lanjangda asoba thotang lobi khiba freedom fighter sing gi marakta risang kaising su amani haidana freedom fighter gi wan thokse lana sinaba na maram oi kanda hariba lai gasi lamdam sida yonbada amadi sinabada masi athingba thamani Lamlai the Sangsin give account of block at the Lautahoba port say amok, Pitok Nana Haiduna Tam Kiba Godam Dagi, Masakang the Singna, Sagun Todan Huran Cray, Toto Topam the Gipapa Powder, Naranamidang, Atengbada, Port say Singado, Tamliba Lamlai Municipal Council give, Godam Dagi Sagun Todan Huran Kibani Hari, Todo Singing Matan account of block at Satakibadugi, supporter, Tangjam Ibim Sana, economic blockade, Loikibadagi count of block at the Lautharopa, Port say Singarang Dagi, Mapu sing the Pitok Hauki, Sagun Taudan a port say Kara, Huran Krabamatung, Lemorba port say Singasi, Hayangayok, Pung, Taranto Fabagi Manunda, Mapu sing the Loba, Lak Pidragadi, Sindel Home sing the Yantokragani Haina Fongdoki. Sigidamaktati akoju yamna thamoi sokna nungaijate ngarang tang kundagina ngasi tang kun mathoi pung mari pawba ko yenjai
aduga masa masa gi pot ki maming telephone number akhoi loi lai logjai loina pigre ayamba adu hayeng tang kuni thoigi pung baro bawi manungda chika horiba singje lobira raw masida kari gumba lobi daba lobi ba laktaba taragadi Yelomi Kandanaba Assembly the passed Okiba Bill Ahom Gisanaba Yaroi Haiduna, JSA against the anti-tribal bill Amadi, single loop, singa, task, mapanda Gitarama from Fawasatakiba, economic blockade Gimayokta, Yarip Maikaida Sanction Kiba, counter blockade, Manunda, Fazin the Tamlakiba Port Lum Sing task, Manga Fabaki Manunda, Lower Nabazon Action Committee against the economic blockade and Kamalanaba Sing the Kangalakli. Committee as in the Tadorapa Seromana, Makataraduna, Yelomi Kandanaba Bill Ahom Gimatanga, JSA LP Samadi JSA against the anti-tribal bills aniki marakta ataba matamda warisanaduna warisin purao loinana singi loop singna ngayap laitan economic blockade tawduna miyam awaba piriba asigi mayokta JSA against the economic blockade and leftana counter blockade tawgani su hairi mipung khudimak mayek sananabaki pandamda milal gi meng makhada numit tarani gi oiba ahan batangka ki mayak takpi tambi ki thoram nga solution kre thoram masida pikle mahiroi dagi hauraga sai humudra surab angang sing ahal sing yauna puna mioi nifum doida ojasin takpi tambi ki thoram masi milal nong supana masaloi sanga masung tera idol club na punas kusamduna tera bazada pangthoki bane milal gi lising purel morang them naw khomba maitai na phongdora pada ingkhalak liba mairoi sing da natana mipung khudimak na lamdamasi yekpo mayak sengna khangma mathau tai haiki mahang na makha taraduna thasigi mapan dagi haudana satradiba ahan batangka ki mayak takpi tambiba ki thoram ngasilo shille hayeng dagi anisuba tangka ki oiba mayak takpi tambiba ki thoram pangtholagani haina phongdoki masida miyamna saru yabina bas apil tauki tamhugdeba sing khanghugdeba sing class 2 ki mathak amadi tui helaba sing na han khaidana tamba asingba thoram se saru yabina ba paksa sing mafamda noluksari loinana ngasimak numit tarani tamba horpa sida sahi humdragi mathak amadi humdragi makha sahi taramathoi amadi trainthoi mathak na singba laik tamba lorbam sing tamdriba amasung khangdriba punamak sing taminaba masi khangminaba tanja se erei pasda lebe miyam punamangna sumba khudongchaba se lomina si amadi koi khudum mite me hemina se haiba famse thamjari Hangang Assembly constituency ki manung san laiba khungang sing faudna sileba Imphal Tural ki launa mal sing asi asuki mate khudong sada ba phiba mamada leire marmasina mailaba authority sing na biang sangbina ba BJP yuwa mosa hangang madal ki serula mana khangalakle matam kaya mailaba sing mieng sangbina lerak laba Thongranbi Kenel ngasi Chanam Sandro Khanaro Funal Maring amasung Langdum Giyan Lomi Miyamna Sengdoktuna Lokol Thumlamba Leram Ising Sing Thoktuna Laupan Biyana Batabok Paikar Pahogre Thongranbi Lokong Akoibada Miyoi Lising Kayagi Puksa Odiba Lopam Kaya Ladibani Mafamasi Nongkar Hek Subaga Ising Tumzin Badagi Mafamaduki Miyam Awaba Kaya Mayuk Naduna Lakpani BJP Kairao Mandalgi Environmental Insars Gopen Thongramna Lusingduna Pangthokiba Lokong Singaba ki tabak ado yawba lakiba Lomi Singna Kairao Assembly constituency ki MLA na Hanna Yangbi Drabasu Lofum Kayabu Law Uba Yadaba Kibim Urakpadagi Miyam Sangduna Lokong Asi Sengdokpani Hairi Amoramda Kairao Kendra ki MLA Karam Thamarjaki Ming Makhada Pibam Pataleram Laba Lila Kong Sengkre Manipuri University ki manung dalai sialiba khong asigi phibam phatabana maram oiraga kiam ngai gi miyam da law singo bagi isingi awoiba awaba ama mayuk naduna lakibani ngasagi kenel singba ki tabak ado maruwaina Minister Okram Ibobi Singamadi Manipuri University ki Vice Chancellor na ayaba pibira padagi oithopa ngambani haina kiam ngai gram panchayat amadi kiam ngai miyamna nungaiba madi thakat pasu thamlakli Ziribam the form by English Pause Manipur Chronicle gi Marisuba Foundation de All Ziribam Working Journalists Union Azuna Sinduna Ziribam the Leba PWD Guest House the Ngase Yu Pangthokre Edison SB Ziribam Hofson Sapam Manipur Chronicle gi editor Nerot Paul Saudhuri All Ziribam Working Journalists Union gi President NGB Swazit Amasung Ziri News Network ki President Sarat Tokso Mamadi Ziri ki Yamla Bamiyamna Thoromadu Yaki Thoromasiga Marilenina social activist Amadi India Sri Lanka Friendship International Awadi Lai Sangbam Virjit Singabu Ikai Kunabas Utki Mark All Ziribam Working Journalists Union ki founder member Oibagalunina MC Headquarter ki ex-secretary Suni Aduga Handakta Integrated Manipuri Association Ima Bangladesh Amadi Committee on Culture Peace and Integrity Kopin Silserna Advisor ki Famsu Pikrabani
Thado Students Association TSA Sandel gi chaliba sahi lising tarataruk ki kumza lising taranipan fawgi oina thau pugadaba executive members in Khankre Sandel district ki its Colin 5 village ki community hall da pangthoki bathoram amada executive members singa dukhan ki bani nauna khankraba executive members singi manungda Buvam Kongsai Thangjalan Baiti amadi How Colin How Kipo Matang Sina President Vice President amasung General Secretary waina khanduna ngasida ki thabo pai ba hawkre lonena association asigi anoba members sing so khanduna was lowkre Thasike taranipan kwa kaithel haurok sami lekai daleba command tamam tolan lekidabada theater center Manipur gi zerolamana thamoi sokna nungai taba awo phongdorakli Handak lamdam asida Singi mafam sing economic blockade sathakibana maram oidana sana thaknabagi polam singi mamal khangin hengalakpagi tamgi mafam kayada lairaba praja singna khangliba saina asidagi khara makaidi handanabagi pandamda khongman mangjina leiba oriental club na alu amadi tilau ahong mamalda miyamda yanthokre Lamdam asigi miyam da apipo senfam da senthang kaya pitariba Panthoiba Housing Finance Limited ki tara suba sahigi general body mifam ama ngasi singmerong da leiba hotel class grande ki Empire Hall da pangthokre thoramasida Uripok Assembly constituency ki MLA El Nandakuma Panthoiba Housing Finance Limited ki chairman TS Hemo Oiname Assembly constituency ki MLA Dr. I Bohanbi All Manipur Working Journalist Union ki president Wangkem Sa Siamjayamadi masak naiba me kayana sharuyaki Hauzik ngasinoma gi basana bagi pau SDS Lamdeng Khunongna Aniswa Royal Cup 2016 gi champion oikre ngasi sana ki football tournament asigi final match aduda SDS Lamdeng Khunongna Arun Enterprises Singbairongbo Panjal ani amada maiti ba piki tournament asigi champion oikraba SDS Lamdeng Khunong gi sanaroi Napier amasung Narendra anina match ki taranthoi amasung nipintoi suba minute singda Panjal amamam sanki Runners up Tahoraba Arun Enterprises Singbaironggi Amatangaraba Panjal Aduna Metski Humputare Suba Minita James Sanki Royal FC Nagamapala Sinduna Asan Begigi Nado Grounda Mamang Thagi Kuntari Satarki Tournament Sida Tim Taran Tunisar Yaki Hangang Assembly Constituency MLA and Biren Soganon Kendragi MLA RK Imo Masung Tamelong Kendragi MLA Zangam Lungpan Maina Masilo Sinbagi Toramaduda Makomatang Taraba Tim Singda Manamatum Sing Yantoki Kuntaruk Suba case announcing Memorial CS Tournament ki open category da S Premjit Amadi under 15 category dana Y Yaisnan champion oikre Imphal College ki multi-purpose hall da Sathariba tournament asigi open category ki 30 Suba round sanabal wiki bagalunena S Premjit na HJK bamaiti bapiram nagalunena ahumlak Suba oina tournament asigi champion oiki bane tournament asida A Sakritombi na runners up aduga case sanjoina second runners up takre under 15 boys Under 15 category dana YS Nana winner Nungsi Toy Ngairangba Mamadi and Ramis na Anisuba Masung Aum Suba position Takre Manipur State Association gi Makada Kwakatal State Association Sinduna Satriba Tournament Sigi open category da rated player Kulumdo Yauna Shandori Computer on Yaki Bodana under 15 category dana Shandori Kulumdo in Yaki Nauria Pakanglakpa Kendragi MLA RK Anan Manipur State Association gi Secretary Tes Nabasundra Masung Kwakatal State Association gi President S. Rasi Singana Ngasilosin gi Thoram Aduda Makomatang Taraba Sandari Singda Manamatum Sing Yantoki Hausi Arobada Maraba Pamana Pizari Malangi Mafum Kaya Pangto Nabamangasi Manipur Mafum Kaya so International Yoga Day Thoram Parks and Pangto Nakre Kwarama Ima Kaitil Ahom Yahuj Lady RC Yumtak Asaki Mahuta Zingana Wina Sindok Lakani Haina Works Minister Bidina Fongo Kre Sayili Singani Tarahum Doi Betski Constable Lowy Result Massive Haba Haidok Tanari Mayuta Nasi written test the Mai Park Raba Candidate Singer Minister Banglu Namda Thompson Crane
Amasung World Olympic Boxing Qualification Tournament Manipuri boxer Laisam Devendro quarter final sangkhe.